ꯅꯣꯡꯃꯛꯇꯗ ꯂꯦꯟ ꯑꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯃꯔꯛ ꯆꯧꯕꯒ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯆꯅꯤꯒ ꯁꯨꯞꯅ ꯇꯔꯦꯠ ꯁꯨꯕ ꯇꯥꯡꯀꯛ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯋꯥꯔꯤ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯇꯥꯍꯟꯖꯈ꯭ꯔꯦ ꯅꯣꯡꯊꯤ ꯅꯣꯡꯃꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯔꯤꯕꯨ ꯈꯥꯕ ꯑꯃꯗꯤ ꯊꯦꯝꯕ ꯂꯣꯏꯅꯅ ꯇꯣꯝꯕꯤꯅꯧꯒ ꯂꯣꯏꯅꯅ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯐꯨꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯕꯥꯅ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯑꯃꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯤ ꯈꯥꯕꯒꯤ ꯃꯟꯗꯣꯝꯆꯥꯒ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤ ꯍꯥꯏꯔꯤꯕꯁꯤ ꯕꯤꯅꯥꯀꯥꯟꯙꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯥꯕꯅ ꯆꯠꯊꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯄꯥꯔꯤꯗ ꯑꯀꯤꯕ ꯐꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯥꯔꯤ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯊꯦꯝꯕꯅ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯥꯕꯒꯤ ꯃꯟꯗꯣꯝꯆꯥꯗꯒꯤ ꯈꯥꯕꯒꯤ ꯅꯝꯕꯔ ꯁꯅꯥꯇꯣꯝꯕꯤꯅ ꯂꯧꯈꯤ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯔꯕ ꯑꯩ ꯁꯅꯥꯇꯣꯝꯕꯤ ꯀꯧꯏ ꯀꯔꯤꯌꯥ ꯁꯅꯥꯇꯣꯝꯕꯤꯌꯥ ꯈꯥꯕꯗ ꯁꯅꯥꯇꯣꯝꯕꯤ ꯉꯁꯤ ꯄꯣꯟꯊꯣꯛ ꯅꯝꯕꯔꯁꯤ ꯑꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯅꯦꯗꯒꯤ ꯑꯩꯈꯣꯏ ꯏꯅꯦꯗ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯂꯩꯔꯕ ꯑꯩ ꯕꯤꯅꯥꯀꯥꯟꯙꯤꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯄꯥꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯇꯥꯛꯄꯤꯌꯨ ꯌꯥꯝꯅ ꯌꯥꯏ ꯑꯗꯨꯝ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯀꯗꯕ ꯉꯁꯤ ꯍꯌꯦꯡ ꯑꯩ ꯄꯟꯊꯗꯅ ꯑꯗꯨꯝ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯑꯩꯒꯤꯗꯃꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁ ꯌꯥꯏ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯕꯨꯡ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯍꯥꯏꯔꯝꯕꯅꯤ ꯃꯥꯗꯤ ꯃꯇꯝ ꯀꯨꯏꯅ ꯕꯤꯅꯥꯀꯥꯟꯙꯤꯗ ꯂꯩꯔꯦꯗꯅ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤꯗ ꯑꯩꯅ ꯂꯥꯛꯀꯗꯕꯗꯣ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯌꯥꯏ ꯏꯆꯟꯅꯅꯦ ꯍꯦꯛ ꯍꯥꯏꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯈꯥꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯈꯥꯕ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯕꯤꯅꯥꯀꯥꯟꯙꯤꯗ ꯂꯥꯛꯂꯕꯗꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯟꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯥꯔꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯃꯗ ꯄꯥꯔꯤꯒꯤ ꯃꯥꯃ ꯑꯃꯗꯤ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯄꯥꯔꯤ ꯊꯧꯗꯣꯛ ꯑꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯊꯧꯕ ꯌꯥꯎꯕ ꯊꯦꯝꯕ ꯑꯗꯨꯒ ꯒꯥꯔꯤꯗꯨꯕꯨ ꯊꯧꯔꯤꯕ ꯈꯥꯕꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯇꯥꯈꯠꯂꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯈꯔ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯕꯅꯤ ꯃꯥꯟꯊꯣ ꯑꯩ ꯃꯁꯤꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯇꯥꯛꯄꯁꯨ ꯄꯥꯝꯗꯦ ꯇꯣꯛꯁꯤ ꯃꯥꯟꯊꯣ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯈꯔꯗꯤ ꯄꯥꯡꯊꯣꯛꯑꯦꯗꯅ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯤꯡꯅꯔꯛꯂꯕꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯄꯥꯔꯤ ꯅꯍꯥꯟꯒꯤꯗꯨꯁꯨ ꯑꯩꯅ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯜꯍꯧꯕꯅꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯊꯦꯡꯊꯅ ꯂꯥꯛꯂꯝꯂꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯅꯠꯇꯦꯅꯦ ꯄꯥꯔꯤ ꯃꯥꯟꯊꯣ ꯅꯨꯃꯤꯠ ꯑꯗꯣ ꯃꯝꯈꯤꯕꯒꯤꯅꯤ ꯑꯗꯨꯒ ꯅꯣꯡꯊꯤ ꯅꯣꯡꯃꯝꯕꯒꯤꯅꯤ ꯑꯉꯥꯟꯕꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯑꯃꯃꯝꯇ ꯂꯝꯕꯥ ꯇꯧꯔꯕꯁꯨ ꯄꯥꯔꯤꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯄꯥꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤ ꯍꯥꯏꯕꯁꯤ ꯑꯐꯕ ꯐꯠꯇꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯄꯨꯂꯤꯁꯇ ꯀꯣꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯐꯥꯍꯜꯂꯒ ꯄꯔꯥ ꯈꯔꯗꯤ ꯇꯝꯕꯤꯕ ꯐꯕꯅꯤꯀꯣ ꯑꯣ ꯐꯔꯦ ꯑꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯁꯣꯔꯥꯠ ꯑꯃ ꯂꯩ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯤꯁꯨ ꯑꯁꯣꯝꯒꯤ ꯌꯨꯝꯊꯪꯅꯕꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯗꯣ ꯑꯁꯨꯝꯅ ꯄꯥꯔꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤ 나긴 타나 오이라와 분시 밤일다 까람바에 닝타노 낭나 나이가다바 나긴 타나 오이라마 분시 밤에 까람바이닝 타노 낭나나이가다바 까람바이닝 타노 낭나나이가다바
오이라와 분시 밤에 까랑바에 닝타노 낭낭아이가다와 까랑바에 닝타노 낭낭아이가다와 ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯀꯧꯔꯛꯈꯤ ꯄꯥꯔꯤ ꯄꯥꯔꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯀꯣꯛꯇ ꯌꯦꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯅꯠꯇꯦ ꯅꯪ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯅꯪ ꯉꯛꯄ꯭ꯔꯥ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯤ ꯌꯥꯝꯅ ꯉꯝꯗ꯭ꯔꯥ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯗꯤ ꯂꯨꯍꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯐꯔꯦ ꯃꯉꯥꯟꯒ ꯑꯩꯒ ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯃꯇ ꯈꯪꯖꯤꯟꯅꯗꯅ ꯅꯪꯒꯤ ꯐꯣꯟ ꯐꯥꯎꯕ ꯅꯝꯕꯔ ꯁꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯩꯈꯤꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯂꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯂꯦ ꯀꯔꯤꯅꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯐꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯦ ꯑꯩ ꯅꯪꯒꯤ ꯃꯐꯝ ꯑꯁꯤ ꯆꯪꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤꯔ ꯐꯥꯎꯕ ꯑꯩꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯃꯁꯤ ꯈꯪꯍꯟꯅꯤꯡꯕꯒꯤꯗꯃꯛ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯄꯥꯔꯤ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯍꯣꯏ ꯃꯐꯝ ꯑꯁꯤꯗ ꯉꯥꯟꯊꯣꯏ ꯀꯧꯕꯤ ꯑꯃ ꯂꯩ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯤꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯊꯣꯛꯇꯨꯅ ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯌꯥꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯗꯨꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯑꯗꯨꯝꯅ ꯏꯔꯥꯜ ꯁꯤꯒꯅꯨ ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯏꯔꯥꯜ ꯁꯤꯒꯅꯨ ꯐꯔꯦ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯨꯡꯁꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛꯀꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯂꯩꯃꯟ ꯆꯠꯂꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯈꯤꯕ ꯉꯁꯤꯗꯤ ꯈꯪꯅꯩ ꯑꯩꯁꯦ ꯀꯌꯥꯗ ꯂꯩꯈꯥ ꯇꯥꯔꯕꯤꯅꯣ ꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯁꯤ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯈꯟꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯏꯃꯥꯒꯤ ꯃꯄꯥꯝꯂꯝꯗ ꯃꯁꯤꯗ ꯂꯩꯔꯨꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯦꯛꯄꯜ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯨꯡꯅꯔꯅꯤ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯔꯕꯅꯤꯅ ꯉꯥꯟꯊꯣꯏꯗꯤ ꯑꯩꯒꯤ ꯇꯥꯔꯦ ꯉꯥꯟꯊꯣꯏꯗꯤ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤ ꯆꯥꯎꯌꯨꯅꯦ ꯑꯣꯖꯥ ꯑꯩꯁꯨ ꯂꯣꯏꯅ ꯀꯨꯝꯍꯩꯁꯦ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯎꯔꯤꯌꯦ ꯗꯥꯏꯔꯦꯛ ꯑꯁ ꯂꯥꯏꯚꯅꯦ ꯑꯩꯅ ꯎꯔꯤꯁꯦ ꯑꯣꯖꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯇꯧꯅꯦ ꯌꯦꯡꯉꯨ ꯑꯅꯤꯁꯦ ꯑꯩꯅ ꯄꯨꯔꯛꯏꯅꯤ ꯑꯩꯅ ꯂꯝꯕꯤꯁꯤ ꯇꯥꯛꯏ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯄꯨꯝꯕꯩꯗꯣ ꯂꯣꯏ ꯁꯥꯗꯣꯛꯈ꯭ꯔꯕꯅꯤ ꯑꯦꯛꯇ A to Z wari mayam se aina loin sakram as oza na ni aibu mai de hek thammi ngasi di oza gi mai du to khuchi amtang thamning greda kariya nangi da ibu sitri ro nangi do ibu sitri ro nang khodi tumi oza nang halurna
오자. 아두기 하이번했디 오자. 오자나. 와리싱도 로이나 하이도고 오자네 희가이 왕왕이도 거리기노. 오자나. ngan thôi gi wari tam mi du kari gi no ozana ngan thôi gi wari tam dradi ngasai hek ubaga sangoi marum dagi sanatumbi uba matamda pari na su harau jarani aduga sanatumbi na su chensin do na slow motion da chelaga pari gi ngaksamda sat lengolaga thungna ba yara basibu ozana kadai dagi ngan thôi gi wari pallurino ꯃꯈꯣꯏꯅꯤꯒꯤ ꯊꯨꯡꯅꯔꯝꯗꯥꯏꯗ ꯉꯥꯟꯊꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯗ ꯐꯥꯎꯔꯛꯄ ꯑꯦꯗꯚꯔꯇꯥꯏꯁ ꯃꯌꯥꯝꯗꯣ ꯉꯥꯏꯔꯦꯅꯦ ꯑꯣꯖꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯖꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯃꯥꯅ ꯍꯪꯕꯗꯨꯗ ꯂꯣꯏ ꯇꯞꯊꯣꯛꯎꯔꯝꯅꯤꯅꯦ ꯑꯩꯗꯤ ꯑꯁꯤ ꯀꯥꯏꯗꯣꯔꯕ ꯍꯥꯏꯁꯤꯕꯣ ꯀꯥꯏꯔꯣꯏꯗ ꯌꯦꯡꯉꯨ ꯍꯧꯔꯛꯄꯒꯤꯅꯤ ꯃꯇꯝ ꯈꯔ ꯎꯅꯗꯕꯒꯤ ꯑꯣꯏꯅꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯗꯤ ꯌꯦꯡꯉꯨ ꯌꯦꯡꯁꯤꯀꯣ ꯃꯣꯏ ꯊꯨꯡꯅꯕꯗꯨꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯊꯨꯡꯅꯔ ꯃꯈꯣꯏꯅꯤ ꯆꯦꯟꯈꯤꯕꯒ ꯉꯥꯟꯊꯣꯏꯗꯨ ꯉꯁꯤ ꯑꯩꯅ ꯆꯦꯟꯗꯣꯔꯤꯕꯅꯤ ꯉꯥꯟꯊꯣꯏ ꯆꯦꯟꯗꯣꯔꯤꯕꯅꯤ ꯃꯥꯅ ꯋꯥꯔꯤꯉꯩꯗꯤ ꯂꯣꯏꯅ ꯍꯤꯒꯥꯏ ꯋꯥ ꯇꯧꯔꯒ ꯇꯝꯃꯦ ꯑꯗꯨꯒ ꯂꯥꯛꯒꯅꯨ ꯅꯛꯆꯤꯟꯅꯨ ꯃꯨꯔꯨꯝ ꯑꯗ ꯊꯕꯥꯒ ꯉꯥꯟꯊꯣꯏꯒ ꯁꯕꯥꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯣꯔꯦ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕꯗꯨ ꯑꯣꯏꯔꯦ ꯍꯦ black white film dagi as color tasilagpadu ngai re toro as nungai re yang oi bian khongdore yang oi pari gi nuksi jabi sanatombi lei haibadu nga thoina urani dana hojiktia khabagi khutta nga thoina pai nga thoi gi khutta khabana pai o pari gi khutta sanana pai 마시 이사이가 석드나 떠오르는 뭔다시 그야도 누가이 그러면 떠오르지 nga시디 라슨 보라 라슨 nga시디 로션 비로고 해 따봉 세마마고 nga시디 필름제 로션 비로고 아싸 예무도 와래 내코네야 뭐니시 성고이 물음들래 성고이 물음들래 그러네 나토 수망들 랩리버시 아시디 그나 오리자노 타바 그네 라이시 마땅 함사드라 말레 아시디 마성마도 함파지 사나레 박두기 사나토미 해버도 오리자로 나이코 나토이 아무데 yen기세 성고이 머름 시들라오 뭐이는 강내시 아무타 다세바 그리누 yen세바 타바 아이암나 찍나리 로 사실로바 미기 눅시나버다 에코니 옛 보금 토니 사실로 나이코이 뭐이마 누피시디 마삭 함바지 좀 필요한 남자이 낭가 yen나버다 가림도 와티미 마삭시 낭가 보미나버도 말리 마삭시 안 파자드로 나코이니 레미나버디 아마네 핸데 아마나 와티 하베도 모두 오이니 아스 가다이디기 노타바나 낭강이도 못한 자시다 로 사실로바 그리노 하이버도 문을 닫기세 ngasi디 asengmudo isona pirabane nungbu nungsidrabasu nungbu nungsidrabasu lepliba nupise sanatomi sokoida noigani aiko wari 닫기세ba sanatomi aina haribasi thajabiu ai ngasi phawada kanagum amatada I thamoi pikiba letre nangna thajaba amadi thajadabadi madugi kanabadi hojite ngonda leraroi adubu 아이기 폼더 미남 아마디 남탁 하이버드디 아이 밤테 아이는 응원다 더모시는 하리 아이는 아시 파와 가나고 마마기 마폼더 더모이 비기발레티 어도 봉에코 너는 뭐 폼시들 알리버시 가나가 라쁜 엄타요 파리 아이는 란 망아트네 아이브는 시비라버디 너는 쇼이든 아이기 콩글리 폼토이 어도 아이니 가이 강다바는 것이디 너무 꼴찌 티럭보니 혹직디 ನಂಗೆ 생모 ಮಪಮ 강 아이부 타자비오 아이 юм다 할라로 아도 아이니 юм다 할라로 해버시 능 바갈거노 능기네 밤나이니 옛게 해버나디 아이는 누시루바 낭시 아이기도 오이람드레 아도부 능부수 능시비바 레람
ꯄꯥꯔꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯄꯥꯔꯤꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯇꯪꯗꯤ ꯎꯠꯂꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯂꯤꯕꯅꯤ ꯁꯅꯥ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯌꯦꯠꯇꯅꯅꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯃꯣꯏ ꯄꯤꯈꯤꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯈꯤ ꯑꯃꯗꯤ ꯃꯉꯥꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯣ ꯍꯤꯔꯣ ꯍꯤꯔꯣꯏꯟꯗꯤ ꯄꯨꯂꯞ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯊꯤꯔꯛꯄ ꯍꯤꯔꯣꯗꯨꯒ ꯁꯅꯥ ꯂꯩꯄꯥꯛ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯆꯠꯈꯤꯕꯒꯤ ꯈꯨꯒꯨꯜ ꯂꯤꯔꯛꯄꯗ ꯉꯁꯤꯗꯤ ꯍꯤꯔꯣ ꯑꯃꯗꯤ ꯍꯤꯔꯣꯏꯟ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯅ ꯑꯩꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯩꯅꯈꯤꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯝꯃꯤꯒꯨꯝ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯕ ꯉꯝꯗꯦ ꯃꯉꯥꯜ ꯑꯩ ꯅꯪꯕꯨ ꯀꯤꯗꯨꯅ ꯁꯅꯥ ꯂꯩꯄꯥꯛ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯅꯔꯛꯈꯤ ꯉꯁꯤꯗꯤ ꯇꯥꯟꯖꯥꯁꯦ ꯆꯞ ꯆꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯞ ꯆꯥꯅ ꯎꯠꯀꯅꯤ ꯌꯥꯝꯅ ꯐꯥꯎꯕꯩ ꯋꯥꯅꯤꯅꯦ ꯅꯪꯒꯤ ꯂꯝꯅꯤ ꯁꯤꯅꯤꯅꯦ ꯍꯦꯔꯣꯅꯤꯀꯣ ꯁꯤꯎꯕ꯭ꯔꯣ ꯁꯤꯎꯕ꯭ꯔꯣ ꯋꯥꯠ ꯏꯁ ꯗꯤꯁ ꯂꯥꯏꯁꯦꯟꯁ ꯒꯟ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯄꯨꯟꯁꯤꯗ ꯎꯔꯝꯃꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯨꯒꯥꯏꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯍꯜꯂꯒ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯈꯤꯕ ꯑꯩꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯏꯀꯥꯏ ꯄꯤꯈꯤꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯁꯅꯥꯇꯣꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯃꯉꯥꯜꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯑꯣꯏ ꯊꯪꯕ ꯊꯕꯥꯛꯇ ꯄꯥꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯊꯦꯝꯕ ꯂꯣꯠꯅ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯈꯥꯕꯅ ꯑꯁ ꯄ꯭ꯂꯥꯟ ꯁꯣꯏꯔꯦ ꯂꯥꯎꯅꯦ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯂꯥꯎꯅꯦ ꯅꯨꯄꯥꯁꯤ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯅꯨꯄꯥꯁꯤ ꯆꯦꯟꯈ꯭ꯔꯗꯤ ꯄ꯭ꯂꯥꯟꯁꯤ ꯌꯥꯔꯔꯣꯏ ꯂꯥꯎ ꯅꯨꯄꯥꯁꯤ ꯆꯦꯟꯈ꯭ꯔꯗꯤ ꯂꯥꯎ ꯒꯦꯠꯁꯤ ꯊꯣꯡ ꯂꯣꯟꯁꯤꯟꯁꯤ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯅꯪꯀꯣ ꯑꯁꯨꯝꯅ ꯒꯦꯠ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯇꯥꯅꯅꯕꯒꯤꯗꯃꯛ ꯈꯥꯕ ꯑꯃꯗꯤ ꯊꯦꯝꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯕꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯃꯊꯪ ꯑꯣꯝꯁꯤꯜꯂꯛꯈꯤ ꯄꯣꯁ ꯈꯤꯡꯈꯤ ꯃꯤ ꯃꯊꯪ ꯑꯣꯝꯁꯤꯜꯂꯛꯈꯤ ꯑꯃꯔꯣꯝꯗ ꯊꯕꯥ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯄꯥꯔꯤꯅ ꯁꯅꯥꯇꯣꯝꯕꯤ ꯍꯧꯒꯠꯂꯣ ꯁꯅꯥꯇꯣꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕ ꯁꯦ ꯍꯧꯒꯠꯂꯣ ꯁꯦ ꯄꯥꯔꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯦ ꯁꯅꯥꯇꯣꯝꯕꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯦ ꯅꯃꯤꯠꯇꯨ ꯄꯥꯡꯉꯣ ꯁꯦ ꯄꯥꯔꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯔꯤ ꯃꯍꯥꯛꯁꯤꯔ ꯉꯥꯟꯊꯣꯏ ꯃꯥꯅꯤ ꯃꯍꯥꯛ ꯉꯥꯟꯊꯣꯏꯅꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ ꯌꯥꯝꯅ ꯐꯖꯩ ꯅꯪꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄꯅꯤ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯆꯠꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯠꯇꯦ ꯄꯥꯔꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯖꯒꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯁꯤꯃꯇꯪ ꯌꯥꯜꯂꯣ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ
딴자 두다 nganthoi 이제 이디 ngasi punsiga hanbo jabani 이제 이불라나 간비건 아이나 오자파리바 농시자 복극더니 오자파리는 ngasi phaba aingonda nungsi haina wahi amata hairakiba leite je aini iche amadi ojaparigi mafamda karisu yelo iche si hogalo je hospital chache je 오자파리디 이제기니 이제 사나 똥비기니 나 토이 그야다 농시 그러바 그야다 미농시 레크러바노 파리세 아이가 농시 내저러바수 아이가 아론마 마리아 마타 레이타바니 난 토이 라오 이제도 낭이 쿠드비로 ngasiꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯕꯅꯤ ꯐꯔꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯉꯥꯟꯊꯣꯏꯁꯤ ꯑꯩꯃꯛꯅꯤ ꯈꯟꯕꯤꯌꯨ 사나토미 세 호글로 자세 호스피탈로 자지 나한테 말해 이게 마탐라해 간다와이 낭기 오자 파리부 낭날로나 또비로 파리 누가 이분은 싫으면 나도 이부 미코파 맡아서 미라이 미라근 사나 사라도미 세 미투팡오 세 미투팡오 사나 아마롬다 레이카이기 미암 punumak omsilakirami asumna parigi yungge get adolon sinkibena mangal chen mangam kidi leikaigi mioi sing omsinduna mahakpu phaki amadi mahakpu phurumi masigi matungda khaba amadi thema sumiyam na phaki amadi police lak hey anto hey thoiba mi miyam sem to control tong ne uda salune apani sir krai no krai kana phare ba nangdi सनाले पाक्ता नोंमै काफम लेतदना सिदला आगा नोंमै कापिमनिना सनाले पाक्ता मी कापनिंगा लेत्रबो मफम सेला नोंमै कापिसिबो इंस्पेक्टर आइगी फोन दमता पिबिरो मयामना मुनि खरमनि आइ युम दमता कॉल थोके आइसे असम मिनति करिया अचम मिनतिया नोयादा फरोंगनि को सिददि फाउ सारकनु इंस्पेक्टर आइना हरिबसिनि अमुतो पिरो आइगी इपादो मीने मसक खंबा मीन नंगी नपा यमुने माई मपादो मीने मसक खंबा मीने ने कमदोगिया खुपक्तु नाब्रो ओय थोबा सिमखोम खोपुंजल गाड़ी तल खलो मी मा हालुरगा नोगी सनाले पाक्तु ददिए मी हालगा खरा लेरेगा थादुए दाइना पैसा खर पिरिदी थादुए दा सिदी यारोय को सिदी आसामनी सिदी यारोय जेलदा नपुंची चुपा ये है नोय दाइदा मंत्री की मचाना खरचाओ एमएलए की मचाना खरचाओ नोय दाइदा तो बैवानी सिदी यारोय को सिदी यारोय करिया नोय नी न करिए नोय नी की सुरी पोट याम फजबल लई पारी मको कना थुगाइबा पारी मको कना थुगाइबा लोइना खंगिमनिने कोय शा मधु बाप ताना हौदबदगी मी ओना खिबनिदा शा हौजिक छि नुपा चखुइना फाजरिनि अखुइना गेट लोन सिलमद्रदि सर ngसाइना चेलमदमनि
ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯍꯪꯕꯤꯌꯨ ꯁꯤ ꯃꯌꯥꯝ ꯇꯤꯜꯂꯤꯁꯤ ꯑꯝꯇ ꯍꯪꯉꯨ ꯂꯣꯏ ꯈꯪꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯈꯪꯕꯅꯤ ꯈꯨꯝꯃꯨꯅꯤ ꯍꯥ ꯅꯪꯁꯨ ꯈꯨꯝꯃꯨꯅꯤ ꯍꯥ ꯃꯁꯤꯗꯤ ꯁꯥꯔ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯥꯕꯒ ꯑꯩꯈꯣꯏꯅꯤꯅ ꯒꯦꯠ ꯂꯣꯟꯁꯤꯟꯖꯕꯗꯒꯤ ꯅꯨꯄꯥꯁꯤ ꯐꯥꯔꯤꯕꯅꯤ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯐꯩ ꯍꯧꯈꯤꯕꯗ ꯁꯣꯏꯕ ꯈꯔ ꯊꯕꯛ ꯇꯧꯔꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯍꯥꯠꯄ ꯑꯃꯕꯨ ꯐꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅꯤ ꯊꯥꯒꯠꯂꯦ ꯀꯣ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯨꯔꯒ ꯀꯁꯇꯗꯤꯗ ꯊꯝꯃꯒ ꯆꯩ ꯈꯔ ꯀꯟꯒꯗꯕꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯔꯨꯕꯅꯤꯅ ꯁꯥꯔ ꯃꯗꯨ ꯑꯩꯈꯣꯏ ꯆꯥꯝꯊꯣꯛꯆꯒꯦꯅ ꯂꯥꯛꯆꯕꯅꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯁꯥꯔ ꯄ꯭ꯂꯥꯟꯁꯨ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯄ꯭ꯂꯥꯟ ꯐꯦꯜ ꯑꯣꯏꯔꯦ ꯀꯔꯤ ꯄ꯭ꯂꯥꯟ ꯐꯦꯜ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯗꯦ ꯑꯣꯖꯥ ꯁꯨꯝ ꯆꯥꯝꯊꯣꯛꯆꯒꯦꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯦꯡꯅꯕꯗꯒꯤ ꯁꯨꯝ 이점 점나 좀 pare toba ambulance gari koro asibe masase postmortem gidama pani sir oi nakhoni su gari de kakalo wa hangada ba kharle gari de kakalo sir koi gari ka da ba iya mag yar roidra sir oi sachat kaune sha haukibidu tokibidu tokre ꯑꯩꯈꯣꯏꯅ ꯈꯟꯖꯔꯝꯕꯁꯨ ꯂꯣꯏ ꯑꯣꯟꯅꯔꯦ ꯑꯗꯨ ꯁꯥ ꯄꯥꯔꯤꯗ ꯑꯍꯥꯟꯕ ꯐꯨꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯖꯔꯤ ꯑꯗꯨ ꯉꯁꯤ ꯃꯤ ꯍꯥꯠꯄꯁꯤ ꯑꯩꯈꯣꯏꯅ ꯐꯥꯖꯕꯅꯤꯅ ꯃꯁꯤꯒꯤ ꯃꯅꯥ ꯀꯔꯤ ꯂꯧꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯕ ꯁꯥ ꯑꯩꯈꯣꯏꯁꯨ ꯆꯥꯝꯊꯣꯛꯆꯕ ꯂꯥꯛꯆꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯝꯇ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯖꯔꯔꯣꯏ ꯁꯥ ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯋꯥ ꯉꯥꯡꯅꯒꯗꯕ ꯂꯩ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨꯅꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨ 이래ꯝ ꯂꯦꯝꯅꯅꯦ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯨ ꯃꯥꯏ ꯄꯦꯝꯃ ꯃꯀꯣꯛ 이ጫꯎ ꯆꯥꯎꯔꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯂꯦꯇꯔ ꯖꯦꯀꯦꯠ ꯑꯃ ꯂꯤꯁꯜꯂꯒ ꯑꯣꯖꯥ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯠꯇ ꯇꯧꯔꯨꯒꯨꯝꯁꯤꯀꯣ ꯑꯣꯖꯥ ꯊꯦꯝꯕ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯩꯅ ꯈꯟꯈꯤꯕ ꯑꯩꯅ ꯅꯤꯡꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯔꯦꯟꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯉꯁꯤꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯜꯂꯤꯗꯣ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯟꯗꯨꯗ ꯉꯥꯟꯊꯣꯏꯒꯤ ꯄꯥꯎ ꯑꯃꯨꯛ ꯄꯨꯖꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯅꯠꯇꯦ ꯑꯩ ꯊꯃꯣꯏ ꯌꯥꯝꯅ ꯋꯥꯏ ꯑꯩ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯏ ꯊꯨꯡꯂꯈ꯭ꯔꯁꯅꯨ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯤꯟꯗꯣ ꯐꯤꯂꯝ ꯑꯃꯒꯨꯝꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄꯗꯤ ꯉꯝꯂꯒ ꯀꯔꯤꯒꯤ ꯈꯥꯕ ꯑꯩꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯉꯥꯟꯊꯣꯏꯕꯨ ꯑꯣꯖꯥ ꯄꯥꯔꯤꯗ ꯀꯠꯊꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯍꯥꯏꯗꯨꯕꯣ ꯑꯃꯨꯛ ꯃꯧ ꯑꯣꯏꯔꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯠꯇꯦ ꯄꯨꯂꯤꯁꯅ ꯐꯥꯔꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯊꯕꯥꯗꯣ ꯑꯩꯒꯤꯗꯃꯛ ꯅꯪ ꯑꯃꯨꯛ ꯍꯥꯏꯅꯕ ꯇꯥꯕꯅꯤ ꯊꯕꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ episode asi mathang chathajarakpada 11 suba tangkak asi fawba support tawbirkhiba punumapu khedigi thagachari ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯅꯧꯕ ꯇꯥꯡꯀꯛ 1912 ꯁꯨꯕ ꯑꯉꯝꯕꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯅ ꯇꯥꯍꯟꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯃꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯆꯔꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ
anauba tangkakkidamakta next best talakpiyo punamapu khurumjari.